ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯃꯉꯥꯏꯔꯦ ꯏꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯡꯅ ꯇꯥꯊꯣꯠ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯌꯨꯛ ꯑꯃꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯏ꯫ ꯀꯅꯥ ꯑꯃ ꯅꯠꯇꯦ, ꯆꯦꯜꯂꯛꯂꯤꯕꯁꯤ ꯍꯤꯌꯥꯏꯔꯦꯜꯅꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏꯒ ꯇꯥꯊꯣꯠ ꯍꯣꯏꯒ ꯌꯨꯝ ꯑꯁꯤ ꯈꯔ ꯅꯛꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯥꯊꯣꯠ ꯑꯗꯣ ꯑꯍꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏꯗ ꯉꯔꯥꯡꯇ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄꯤ ꯃꯧ ꯑꯗꯨ ꯏꯀꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯐꯖꯕ, ꯌꯦꯡꯅꯤꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯊꯣꯠ ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯑꯗꯨꯒ "ꯏꯃꯧꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ?" "ꯀꯣꯏꯒꯅꯨ ꯀꯣꯏꯒꯅꯨ, ꯑꯩꯁꯦ ꯅꯟꯗꯣꯝꯆꯥ ꯑꯣꯏꯗꯣꯏꯅꯤ." ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯗꯨ ꯏꯀꯥꯏꯅ ꯇꯞꯅ ꯈꯨꯝꯃꯤ꯫ "ꯏꯟꯗꯣꯝꯆꯥ, ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯅꯨꯔꯩ ꯀꯧꯖꯩꯌꯦ." "ꯑꯣꯟꯊꯣꯛꯅ ꯁꯨꯅꯩꯀꯣ, ꯃꯤꯡꯅꯦ ꯁꯛꯅꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯛ ꯏꯐ ꯐꯖꯕ ꯃꯈꯩ ꯑꯇꯣꯞꯄ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯍꯣꯏ, ꯑꯩꯈꯣꯏ ꯍꯤꯌꯥꯏꯔꯦꯜꯁꯤꯁꯨ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯎꯔꯦꯗꯅ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯁꯦ." ꯇꯥꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯕꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯇꯥꯊꯣꯠꯄꯨ ꯆꯩꯔꯛꯏ꯫ "ꯍꯩ ꯇꯥꯊꯣꯠ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯧ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯇꯥꯕ ꯌꯥꯗ꯭ꯔꯦꯀꯣ." ꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯛ ꯇꯥꯎ ꯍꯥꯏꯕ ꯇꯥꯊꯣꯠꯅꯤ꯫ ꯁꯦꯜ ꯄꯥꯏꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯉꯛꯆꯥꯎ ꯊꯦꯛꯄꯤꯅꯤ꯫ ꯃꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤ ꯀꯅꯥ ꯑꯃ ꯂꯩꯕ ꯅꯠꯇꯦ, ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ꯫ ꯇꯥꯊꯣꯠꯀꯤ ꯋꯥ ꯑꯗꯨꯅ ꯃꯁꯥꯁꯤ ꯀꯅꯥꯅꯣ, ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯇꯥꯛꯆꯔꯝꯃꯤ꯫ ꯅꯨꯔꯩ ꯑꯗꯨ ꯇꯥꯊꯣꯠꯇ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏꯅꯤꯗꯤ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯔꯒ ꯅꯨꯡꯁꯤꯅꯔꯛꯄꯅꯤ꯫ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯗ꯫ ꯑꯩꯒꯤꯕꯨ ꯃꯥꯅ ꯂꯨꯅ ꯇꯧꯕꯤꯕ, ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ, ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ." "ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯏꯟꯗꯣꯝꯆꯥꯁꯦ ꯌꯥꯝꯅ ꯂꯥꯟꯅ ꯎꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯅꯪꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ." ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ, "ꯇꯥꯊꯣꯠ, ꯅꯪꯅ ꯈꯔ ꯅꯛꯅꯕ ꯍꯥꯏꯗꯣꯏꯔꯦ, ꯑꯗꯨꯅ ꯅꯪꯅ ꯈꯔ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯣ꯫ ꯑꯩꯈꯣꯏꯗꯤ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯊꯤꯜꯂꯝꯗꯥꯏ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯝ ꯃꯍꯩ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯍꯜꯁꯤꯡꯗꯨ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯔꯕꯗ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯇꯥꯊꯣꯠ ꯑꯗꯨ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯕꯨ ꯎꯕꯗ, "ꯂꯥꯎꯅꯦ ꯅꯪꯕꯨ, ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯀꯩꯊꯦꯜ ꯆꯠꯄꯅ ꯀꯅꯥꯝꯇ ꯁꯤꯟꯅꯔꯒꯦ? ꯍꯣꯔꯦꯟ ꯆꯠꯄꯗ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯅ ꯀꯔꯝ ꯇꯧꯔꯕ? ꯂꯣꯏꯅ ꯂꯩꯔꯛꯂꯕ꯭ꯔꯥ ꯅꯪꯕꯨ?" "ꯀꯔꯥꯏꯗꯩꯅꯣꯗ ꯏꯟꯗꯣꯝꯆꯥ, ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩ ꯀꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯤ꯫ ꯏꯟꯗꯣꯝꯆꯥ, ꯅꯪꯅ ꯑꯃꯨꯛꯇ ꯈꯔ ꯐꯅꯕ ꯇꯧꯕꯤꯔꯣ꯫ ꯌꯨꯝꯁꯤꯗ ꯑꯍꯜ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯦ." ꯑꯁꯤ ꯍꯥꯏꯅ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯅ ꯁꯦꯜ ꯈꯔ ꯇꯥꯊꯣꯠ ꯃꯉꯣꯟꯗ ꯁꯤꯟꯅꯩ꯫ ꯀꯥ ꯍꯦꯟꯅ ꯌꯥꯝꯕ ꯁꯦꯜ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯌꯥꯝꯕ ꯑꯃ ꯑꯣꯏꯔꯝꯃꯤ, ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ꯫ ꯇꯥꯊꯣꯠ ꯃꯉꯣꯟꯗꯗꯤ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯀꯩꯁꯨ ꯍꯦꯟꯅ ꯌꯥꯝꯕ ꯑꯃ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯅ, "ꯀꯔꯤꯅꯣ ꯍꯤꯌꯥꯏꯔꯦꯜ ꯅꯪꯕꯨ? ꯁꯤꯒꯤ ꯁꯦꯜ ꯑꯁꯤꯅꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯊꯦꯜ ꯆꯠꯂꯨꯔꯣ ꯍꯥꯏꯔꯤꯁꯦ? ꯑꯣꯟꯊꯣꯛꯏꯗ ꯏꯕꯨꯡꯉꯣ ꯅꯪꯁꯦ! ꯁꯤꯒꯤ ꯁꯦꯜ ꯑꯁꯤꯗꯤ ꯐꯤ ꯑꯇꯥꯡꯕ ꯑꯃ ꯂꯩꯕ ꯐꯥꯎꯕ ꯀꯣꯟꯅꯗꯦ." ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯃꯗꯤ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ, ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯃꯤ꯫ "ꯏꯟꯗꯣꯝꯆꯥ, ꯑꯩꯉꯣꯟꯗ ꯂꯩꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯅ ꯏꯟꯗꯣꯝꯆꯥ ꯅꯉꯣꯟꯗ ꯁꯤꯟꯅꯔꯤꯕꯁꯤ, ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯁꯦꯜ ꯅꯆꯥ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥ, ꯅꯪꯅ ꯈꯔ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨꯒ ꯌꯥꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯔꯛꯎ." "ꯍꯣꯏ, ꯏꯆꯥꯒꯨꯝꯕꯅꯤ, ꯑꯋꯥꯠꯄ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯍꯥꯞꯀꯦ꯫ ꯏꯟꯗꯣꯝꯆꯥ, ꯈꯪꯉꯤ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ, ꯑꯗꯨꯗꯤ ꯑꯩ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯍꯧꯗꯨꯅ ꯆꯠꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯒꯦꯀꯣ." ꯇꯥꯊꯣꯠ ꯑꯗꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯪꯂꯕꯗ ꯅꯨꯔꯩ ꯑꯗꯨ ꯍꯤꯌꯥꯏꯔꯦꯜ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛꯀꯤ ꯅꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯅꯤ ꯍꯥꯏꯕꯗꯣ ꯃꯀꯣꯛ ꯈꯔ ꯆꯥꯛꯄ꯭ꯔꯣ ꯀꯩꯅꯣ? ꯃꯤꯒꯤ ꯂꯩꯕ ꯂꯩꯇꯕ ꯎꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯅꯠꯇꯦ, ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯁꯦꯜꯅ ꯍꯦꯛꯇ ꯂꯩꯕ ꯌꯥꯕꯗꯧꯅ ꯉꯥꯡꯉꯤꯕ ꯃꯥꯏ ꯃꯑꯣꯡꯗꯣ꯫ ꯑꯇꯩꯗ ꯉꯥꯡꯂꯛꯄꯗꯤ ꯑꯩ ꯁꯥꯎꯅꯤꯡꯗꯦ,
ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯅ ꯍꯧꯔꯛꯄ ꯑꯃ ꯑꯣꯏꯕꯅ ꯑꯋꯥꯕ ꯌꯥꯝꯅ ꯈꯪꯉꯤ꯫ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ꯫ ꯋꯥ ꯈꯨꯉꯥꯡꯗꯨꯗ ꯍꯦꯛꯇ ꯈꯪꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯕꯗꯨꯕꯨ ꯇꯥꯔꯒ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯥ ꯑꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯁꯥꯒꯤꯅꯤ, ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯒꯤ ꯍꯧꯅꯕꯤꯅꯤ꯫ ꯃꯕꯨꯛꯇꯗꯤ ꯋꯥ ꯊꯝꯗꯕꯅꯤ, ꯗꯣꯡ ꯗꯣꯡ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯍꯦꯛꯇ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯔꯗꯤ ꯑꯣꯏꯗꯕꯅꯤ꯫ ꯑꯗꯨꯝ ꯁꯨꯝ ꯐꯕꯅꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯐꯕ ꯃꯥꯜꯂꯤ꯫ ꯑꯗ ꯇꯥꯏ ꯍꯤꯌꯥꯏꯔꯦꯜ, ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯁꯦꯜꯅ ꯂꯣꯏꯅ ꯂꯩꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯑꯃ ꯌꯥꯎꯔꯤꯁꯦ, ꯑꯁꯤꯃꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨ꯫ ꯑꯗꯣ ꯅꯪꯕꯨ ꯍꯣꯔꯦꯟ ꯅꯌꯨꯝꯗ ꯆꯠꯂꯒ ꯑꯩꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯔꯕ? ꯋꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯣꯏ, ꯍꯜꯂꯛꯑꯔꯣꯏ ꯑꯃꯨꯛ ꯍꯟꯅ꯫ ꯂꯥꯏꯔꯕ ꯅꯉꯣꯟꯗ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯗꯣꯏꯅꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ꯫ ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯍꯤꯌꯥꯏꯔꯦꯜꯗꯣ ꯅꯨꯄꯤꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯆꯩ ꯃꯈꯣꯜ ꯊꯣꯛꯅ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯄꯗꯨꯕꯨ ꯎꯔꯒ ꯅꯨꯄꯤ ꯃꯥꯁꯨ ꯅꯣꯛꯆꯔꯝꯃꯤ ꯄꯦꯟꯅ ꯇꯁꯦꯡꯅ꯫ ꯂꯩꯕ ꯂꯩꯇꯕ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ, ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯁꯤꯁꯨ꯫ ꯇꯥꯊꯣꯠ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯃꯗꯣꯝꯆꯥ ꯑꯃꯅꯤ ꯁꯥꯗꯅ ꯂꯩꯒꯗꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯦꯛ ꯂꯩꯔꯨꯔꯦ꯫ ꯁꯦꯜ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯐꯤ ꯑꯃꯠꯇ ꯂꯩꯔꯦ, ꯑꯇꯥꯡꯕ ꯂꯣꯏꯅ ꯍꯦꯛ ꯂꯩꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯅꯒ ꯈꯪꯍꯧꯗꯕꯅꯤ꯫ ꯑꯗꯨꯅ ꯄꯨꯡꯁꯨ ꯊꯦꯡꯂꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯏꯗꯣꯝꯆꯥ, ꯀꯃꯥꯏ ꯇꯧꯔꯒꯦ ꯁꯦꯜ ꯅꯨꯡꯗꯤ? ꯁꯦꯜ ꯅꯨꯡ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯦ꯫ ꯀꯣꯟꯅ ꯁꯥꯟꯅꯁꯤ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯊꯤꯟꯅꯕ ꯇꯧꯁꯤ꯫ ꯃꯇꯝꯁꯤ ꯊꯦꯡꯂꯛꯂꯦ, ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯆꯠꯅꯕꯤ ꯑꯗꯨꯕꯨ ꯀꯥꯏꯗꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯅ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯒꯤ ꯃꯃꯥ ꯃꯦꯝꯆꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯅꯠꯇꯦ, ꯏꯕꯨꯡꯉꯣ ꯍꯤꯌꯥꯏꯔꯦꯜ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕ? ꯀꯔꯥꯏꯗꯒꯤ ꯁꯦꯜꯅꯅꯣ ꯉꯁꯤ ꯃꯥꯅ ꯅꯉꯣꯟꯗ ꯊꯥꯗꯔꯛꯂꯤꯕ ꯃꯌꯥꯝꯁꯦ? ꯑꯩꯗꯤ ꯉꯛꯄꯅ꯫ ꯂꯩꯇꯕ ꯃꯥꯗꯤ ꯂꯩꯇꯅ ꯇꯧꯗꯕ ꯌꯥꯗꯕ ꯑꯗꯨꯈꯛ ꯇꯧꯔꯒ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯍꯌꯦꯡꯋꯥꯏ ꯅꯣꯏꯅꯤꯅꯦ ꯋꯥꯗꯣꯏꯁꯦ꯫ ꯅꯣꯏ ꯋꯥꯗꯅꯅꯦ ꯀꯅꯥꯅꯁꯨ ꯋꯥꯔꯣꯏ꯫ ꯀꯔꯤꯒꯤ ꯚꯥꯞ ꯇꯥꯗ꯭ꯔꯤꯕꯅꯣ? ꯅꯨꯔꯩ ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯝꯕ ꯃꯇꯥꯡꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯏ꯫ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯃꯥꯅ ꯂꯣꯏꯅ ꯇꯧꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯌꯥꯝꯅ ꯍꯥꯏꯖꯕꯅꯤ꯫ ꯄꯤꯛꯅ ꯇꯧꯁꯦꯅ ꯗꯃꯣꯏ ꯊꯪꯅꯕꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯗꯣꯝꯆꯥ ꯑꯃ ꯂꯩꯌꯦ꯫ ꯃꯥꯅ ꯌꯥꯗꯕ, ꯑꯗꯨꯒꯤꯅꯤ꯫ ꯃꯤꯅ ꯇꯧꯒꯦ ꯍꯥꯏꯗꯅꯕꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯁꯦꯜꯗꯨꯗꯤ ꯃꯥꯅ ꯑꯃꯨꯛ ꯁꯤꯡꯒꯗꯕ ꯑꯣꯏꯔꯝꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯌꯥꯝꯅ ꯋꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯥ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ꯫ ꯏꯃꯥ, ꯌꯥꯔꯦꯁꯦ, ꯁꯤꯗ ꯑꯃꯨꯛ ꯏꯃꯥꯅ ꯍꯦꯟꯅ ꯋꯥꯁꯤꯜꯂꯅꯨ꯫ ꯅꯆꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯂꯥꯛꯑꯣ, ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯂꯨꯍꯣꯡꯕꯗꯨꯁꯨ ꯀꯨꯏꯅ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯁꯥ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯌꯩꯊꯣꯛꯄ ꯑꯃ ꯑꯣꯏꯗ꯭ꯔꯦ꯫ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯌꯥꯅꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯆꯥꯎꯕ ꯆꯥꯎꯗꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯗꯨꯃ ꯇꯧꯗꯨꯅ ꯅꯨꯔꯩ ꯑꯃꯗꯤ ꯍꯤꯌꯥꯏꯔꯦꯜꯗꯨ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯑꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯑꯌꯨꯛ ꯑꯗꯨꯗ ꯆꯥꯛ ꯉꯟꯅ ꯆꯥꯅꯕ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯕు ꯊꯣꯡꯂꯝꯃꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯗꯨꯅ ꯑꯌꯨꯛ ꯑꯗꯨꯗ ꯊꯕꯛ ꯆꯠꯄꯗꯨꯕు ꯅꯪꯅꯕ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯗꯣꯝꯆꯥꯗꯨ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯏꯟꯁꯥꯡ ꯂꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯔꯩꯗꯨ ꯃꯗꯣꯝꯆꯥ ꯇꯥꯊꯣꯠ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯏꯗꯣꯝꯆꯥ, ꯏꯟꯁꯥꯡ ꯂꯥꯟꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯤꯅꯣ? ꯇꯥꯊꯣꯠ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯉꯥ ꯑꯆꯧꯕ ꯑꯃ ꯊꯣꯡꯕꯅꯦ꯫ ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯇꯧꯔꯤꯁꯤ꯫ ꯅꯈꯣꯏꯅꯤꯒꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨꯔꯅꯨ, ꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤ꯫ ꯀꯩꯒꯤ ꯌꯥꯝꯅ ꯄꯤꯔꯛꯂꯤꯕꯅꯣ ꯏꯗꯣꯝꯆꯥ? ꯑꯣ, ꯄꯤꯗ ꯌꯥꯔꯤꯕ꯭ꯔꯣ? ꯅꯣꯏ ꯑꯅꯤꯈꯛ ꯂꯩꯔꯒ꯫ ꯐꯔꯦ, ꯆꯥꯊꯣꯛꯑꯣꯀꯣ꯫ ꯏꯟꯁꯥꯡ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯣꯡꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯗ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯑꯗꯨꯅ ꯊꯣꯡꯕꯅꯤ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯊꯣꯠ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯟꯁꯥꯡ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯠꯐꯝ ꯊꯝꯃꯤ ꯅꯨꯔꯩ ꯇꯞꯅ꯫ ꯐꯔꯦ ꯅꯨꯄꯥ, ꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯁꯦ ꯊꯣꯛꯅ ꯃꯈꯨꯠ ꯆꯥꯎꯏ꯫ ꯑꯗꯨꯕꯨꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯒꯤꯅꯤ꯫ ꯑꯩꯈꯣꯏꯅꯒ ꯌꯥꯎꯔꯨꯕ ꯉꯝꯕ ꯅꯠꯇꯦꯗ ꯃꯈꯣꯏꯒꯤ ꯁꯦꯜ ꯈꯨꯄꯥꯏ ꯑꯁꯤꯗꯗꯤ ꯅꯨꯄꯤ꯫ ꯑꯔꯩꯕ ꯃꯈꯣꯏꯒꯤꯅ ꯌꯥꯝꯅ, ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯅ ꯈꯖꯤꯛ ꯍꯥꯏꯗꯨꯅꯤ ꯅꯨꯄꯥ꯫ ꯂꯥꯛꯑꯣ ꯆꯥꯔꯁꯤ, ꯊꯦꯡꯈ꯭ꯔꯅꯤ ꯅꯪ ꯆꯠꯄ꯫ ꯍꯣꯏ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯦ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯈꯨꯗꯤꯡ ꯅꯨꯔꯩ ꯑꯗꯨꯅ ꯂꯣꯏꯅ ꯍꯦꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ꯫
ꯁꯣꯝꯗꯅ ꯇꯥꯊꯣꯠ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯇꯥꯊꯣꯠ ꯑꯗꯣ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯅ ꯀꯦꯔꯕꯗꯤ ꯃꯥꯕꯨ ꯌꯦꯡꯍꯟꯅꯤꯡꯕ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯇꯥꯊꯣꯠ ꯑꯗꯣ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯊꯣꯏꯕꯗꯨꯕꯨ ꯌꯦꯡꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯔꯦꯟꯅꯤꯀꯣ ꯑꯩꯅ ꯏꯄꯥꯝꯕ ꯄꯨꯟꯅꯝꯇ ꯈꯔ ꯆꯠꯁꯦꯅ ꯍꯥꯏꯕꯗꯣ꯫ ꯌꯥꯔꯣꯏꯀꯣ ꯅꯨꯄꯥ, ꯑꯩꯗꯤ ꯅꯪꯒ ꯂꯥꯛꯀꯅꯤꯅ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯃꯥ ꯍꯣꯏꯗ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯊꯣꯏꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯅ, ꯅꯪ ꯑꯗꯨꯝ ꯅꯇꯣꯝꯗ ꯆꯠꯂꯣ ꯇꯥꯊꯣꯠ, ꯅꯤꯡꯉꯣꯜ ꯃꯋꯥꯅꯤ ꯍꯥꯏꯗꯅ ꯑꯩꯅꯒ ꯆꯠꯄꯗꯣ ꯑꯩ ꯌꯥꯝꯅ ꯇꯜꯂꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯀꯔꯤ ꯋꯥꯠꯍꯟꯒꯦ? ꯑꯋꯥꯠꯄ ꯁꯦꯜ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯩꯔꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯪꯅ ꯂꯧꯅꯤꯡꯕ ꯂꯧ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯍꯪꯒꯠꯅ ꯈꯨꯝꯕ ꯇꯁꯦꯡꯅ ꯉꯝꯗꯦ ꯃꯍꯥꯛ꯫ ꯊꯣꯏꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒ꯫ ꯃꯈꯥ ꯇꯥꯅ ꯈꯨꯝꯕ ꯇꯟꯗꯅ ꯇꯥꯊꯣꯠ ꯑꯗꯣ ꯃꯇꯣꯝꯇ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯇꯣꯝꯇ ꯂꯥꯛꯂꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯥꯊꯣꯠꯀꯤ ꯃꯃꯥꯗꯣ ꯃꯆꯥ ꯅꯤꯡꯉꯣꯜ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯣ ꯇꯧꯔꯛꯇꯕꯗ ꯁꯧꯔꯥꯡꯅꯅ ꯃꯆꯥꯗ ꯍꯥꯏꯔꯤ ꯑꯁꯨꯝꯅ: ꯏꯆꯥꯅ ꯇꯧꯔꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯦꯛ ꯐꯖꯩ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯑꯃꯠꯇꯅ ꯏꯆꯥꯒꯤ ꯃꯇꯧ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯉꯝꯗꯕꯅ ꯅꯣꯡꯃꯇ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯅꯄꯨꯔꯣꯏꯕꯗꯣ ꯄꯨꯔꯛꯄ ꯇꯁꯦꯡꯅ ꯉꯝꯗꯦ꯫ ꯃꯁꯤ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯃꯤꯃꯥꯡꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ? ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ꯫ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯃꯔꯣꯝꯗ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ꯫ ꯑꯗꯨꯅ ꯃꯇꯣꯝꯇ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯊꯣꯠ ꯑꯗꯣ ꯃꯃꯥ ꯑꯁꯤꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯕꯅ ꯇꯞꯅ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯄꯦꯟꯖꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯍꯣꯏꯕ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ, ꯑꯔꯥꯟꯕ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ ꯇꯁꯦꯡꯅ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯅꯌꯥ ꯅꯨꯄꯥꯗꯨꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯜꯂꯤ, ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯐꯥꯎꯕ ꯁꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯒꯅꯤ? ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯏꯍꯨꯜ ꯈꯪꯗꯕ ꯃꯤ ꯑꯃ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯩꯁꯦ? ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤ, ꯃꯕꯦꯝ ꯑꯃꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯃꯣꯏꯗꯒꯤ ꯇꯥꯗꯅ ꯊꯝꯂꯤꯕꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯁꯥꯅ ꯍꯥꯏꯕ꯫ ꯁꯤꯗꯒꯤꯗꯤ ꯅꯪꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯒꯤꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯇꯥꯊꯣꯠ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯅ ꯇꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯥꯎ ꯑꯃꯗꯒꯤ ꯌꯥꯝꯂꯕ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯇꯥꯊꯣꯠꯀꯤ ꯃꯃꯥꯗꯨꯗꯤ ꯃꯆꯥꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯕꯗ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ? ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ ꯇꯥꯊꯣꯠ ꯑꯗꯣ꯫ ꯍꯣ, ꯑꯌꯥꯝꯕ ꯁꯦꯜ ꯅꯠꯇꯤꯌꯦ, ꯅꯌꯥ ꯅꯨꯄꯥꯗꯨꯅ ꯅꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯅ ꯄꯤꯔꯛꯂꯤꯕꯅꯤ꯫ ꯏꯃꯥ ꯊꯝꯖꯤꯜꯂꯣ, ꯑꯗꯨꯅ ꯌꯥꯗ꯭ꯔꯒꯅꯅꯦ ꯑꯃꯨꯛ ꯍꯦꯛꯇ ꯅꯆꯥꯏꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯏꯃꯥꯒꯤꯕꯨ ꯀꯩꯅꯣ ꯅꯆꯥꯏ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯁꯦල් ꯄꯥꯝꯗꯕ ꯁꯦꯜꯕు ꯃꯤꯍꯧꯗꯕ ꯇꯥꯏꯕꯪ ꯃꯤꯗꯤ ꯑꯇꯥꯡꯕ ꯑꯃꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯆꯥꯗ ꯆꯩ ꯊꯥꯡꯒꯦ ꯈꯜꯂꯝꯕ ꯑꯗꯨ ꯃꯆꯥꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯄ ꯄꯨꯊꯣꯔꯛꯄꯁꯤꯗ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯏꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯅ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯗꯕꯨ ꯇꯧꯏ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯤ, ꯃꯁꯥ ꯌꯣꯟꯗꯨꯅ ꯁꯦꯜ ꯇꯥꯟꯕꯤ, ꯏꯖꯠ ꯍꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯤ ꯈꯔꯒ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯍꯪꯒꯣꯏꯕ ꯃꯔꯤ ꯊꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯝ ꯆꯠꯈꯤꯕꯗꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯏꯁꯤꯛ ꯆꯤꯛꯊꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯍꯩꯅ ꯁꯤꯡꯅ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯥꯊꯣꯠ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯃꯄꯨꯔꯣꯏꯕꯗꯨꯅ ꯊꯕꯛ ꯆꯠꯈꯤꯕꯒ ꯀꯩꯒ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯣ ꯉꯁꯤ ꯂꯣꯏꯔꯦ ꯉꯟꯅ, ꯑꯗꯨꯅ ꯈꯔ ꯄꯤꯔꯨꯒꯦ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯨꯔꯦꯗꯨ ꯇꯞꯅ ꯍꯥꯏ: ꯌꯥꯆꯪꯂꯛꯄꯁꯤꯗ ꯅꯣꯡ ꯑꯁꯤꯁꯨ ꯍꯦꯛꯇ ꯃꯪꯂꯛꯏ꯫ ꯏꯟꯗꯣꯝꯆꯥ ꯇꯥꯊꯣꯠꯇꯣ ꯃꯈꯣꯜ ꯃꯋꯥꯒ ꯇꯥꯗꯦ, ꯅꯍꯥꯟꯈꯩꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯕꯅꯤ꯫ ꯃꯣꯏꯁꯨ ꯆꯥꯛꯁꯦ ꯍꯦꯛꯇ ꯉꯟꯕꯅꯤ, ꯑꯗꯨꯅ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ ꯇꯧꯔꯤꯁꯤ꯫ ꯃꯤꯉꯣꯟꯗ ꯏꯟꯁꯥꯡ ꯅꯥꯟꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯁꯥ ꯅꯥꯟꯅ ꯌꯥꯝ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯗꯧꯅꯤ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯍꯥꯏꯅ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯏꯟꯁꯥꯡ ꯑꯗꯨ ꯍꯥꯞꯇꯨꯅ ꯃꯍꯥꯛ ꯇꯥꯊꯣꯠ ꯍꯣꯏꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯝ ꯃꯝꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ, ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯇꯧꯏ꯫ ꯃꯪꯒꯣꯜ ꯑꯗꯨ ꯀꯥꯈꯠꯂꯤ,
ꯏꯀꯣꯏ ꯀꯣꯏꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯕꯨ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯏꯃꯨꯡ ꯆꯪꯕꯗꯤ ꯇꯧꯗ꯭ꯔꯦ꯫ ꯊꯣꯡꯖꯜ ꯑꯗꯨꯋꯥꯏꯗ ꯂꯦꯞꯇꯨꯅ ꯀꯧꯏ꯫ ꯍꯣ ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥ ꯇꯥꯊꯣꯠ꯫ ꯈꯨꯝꯂꯛꯄ ꯀꯧꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯌꯨꯝꯁꯦ ꯊꯣꯡ ꯂꯣꯟꯒꯅꯤ, ꯑꯗꯨꯕꯨ ꯏꯍꯥꯡ ꯍꯦꯛ ꯍꯥꯡꯂꯝꯃꯤ, ꯃꯤ ꯂꯩꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯤ꯫ ꯏꯟꯗꯣꯝꯆꯥ ꯇꯥꯊꯣꯠ, ꯑꯩꯅꯤ ꯅꯨꯔꯩꯅꯤ ꯀꯧꯔꯤꯕꯁꯦ, ꯇꯥꯗ꯭ꯔꯕꯣ ꯏꯟꯗꯣꯝꯆꯥ? ꯑꯗꯨꯕꯨ ꯍꯦꯛ ꯈꯨꯝꯗꯦ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯈꯠꯄꯅ ꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ, ꯇꯁꯦꯡꯅ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯃꯩꯁꯨ ꯏꯃꯝ ꯃꯝꯕ ꯑꯃ ꯑꯣꯏꯕꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯁꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯅꯨꯔꯩ ꯑꯗꯨꯕꯨ ꯃꯤ ꯂꯩꯕꯒꯤ ꯁꯥꯃꯤꯜ ꯑꯃꯗꯤ ꯃꯁꯥꯗꯨꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯒꯅꯤ, ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯇꯣꯝꯇ ꯑꯗꯨꯃꯛ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗ ꯅꯨꯔꯩ ꯑꯗꯨ ꯍꯔꯥꯎꯖꯩ꯫ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ, ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯀꯩ ꯏꯟꯁꯥꯡꯅꯣ? ꯃꯈꯣꯏꯒꯤ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏꯒꯤꯅꯤ꯫ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ꯫ ꯌꯨꯝꯒꯤ ꯊꯣꯡꯗꯣ ꯂꯣꯜꯍꯧꯗꯦ, ꯑꯗ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯃꯨꯛ ꯄꯨꯔꯛꯂꯕ꯫ ꯍꯣꯏ ꯍꯣꯏ, ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯈꯤꯕ ꯑꯣꯏꯔꯝꯅꯤ, ꯀꯥꯎꯗꯨꯅ ꯊꯣꯡ ꯂꯣꯜꯂꯝꯗꯕꯁꯨ꯫ ꯐꯔꯕꯅꯤ, ꯍꯣꯔꯦꯟ ꯀꯣꯟꯅ ꯄꯤꯔꯣ꯫ ꯅꯨꯄꯤ, ꯑꯩ ꯏꯔꯨ ꯃꯥꯏꯊꯔꯒꯦ, ꯅꯪ ꯆꯥꯛ ꯏꯁꯤꯡ ꯑꯗꯣ ꯊꯤꯕ ꯍꯧꯔꯣ, ꯑꯩꯒ ꯄꯨꯟꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ꯫ ꯊꯣꯏꯅ ꯍꯦꯟꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯇꯧꯗꯨꯅ ꯅꯨꯔꯩ ꯑꯗꯣ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯊꯣꯏꯕꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤ ꯉꯁꯤꯗꯤ꯫ ꯊꯣꯏꯕꯗꯣ ꯅꯨꯔꯩꯅꯤ ꯍꯥꯏꯕ ꯈꯪꯉꯤ, ꯇꯁꯦꯡꯅ ꯃꯈꯣꯏꯗ ꯂꯥꯛꯂꯝꯕꯗꯣ, ꯑꯗꯨꯕꯨ ꯃꯁꯥꯅ ꯆꯤꯡꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ꯫ ꯇꯥꯊꯣꯠ ꯑꯗꯣ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯤ꯫ ꯊꯣꯏꯕꯗꯨꯅ ꯌꯨꯝꯗꯒ ꯂꯦꯡꯗꯅ ꯂꯩꯔꯝꯕꯗꯨꯕꯨ ꯎꯔꯒ ꯉꯛꯆꯥꯅꯩ ꯇꯁꯦꯡꯅ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯅ, ꯅꯌꯨꯝ ꯆꯠꯈ꯭ꯔꯕꯗꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯃ ꯇꯁꯦꯡꯅ ꯈꯪꯕ ꯅꯠꯇꯦꯅꯦ ꯅꯪꯁꯦ꯫ ꯑꯩꯅ ꯂꯨꯅ ꯇꯧꯕꯩ ꯃꯇꯤꯛ ꯅꯅꯤꯡ ꯅꯈꯥ ꯌꯥꯝꯅ ꯇꯧꯔꯤ ꯅꯨꯄꯤ꯫ ꯑꯗꯨꯝꯅ ꯅꯣꯡꯃꯇ ꯉꯥꯡꯕ ꯃꯥꯒꯤ ꯅꯨꯄꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯉꯁꯤ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄꯁꯤꯗ, ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯄꯁꯤꯗ ꯈꯧꯇꯛ ꯆꯥꯏ꯫ ꯅꯨꯄꯥꯗꯨ ꯇꯁꯦꯡꯅ ꯁꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯊꯣꯏꯕ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯨꯕꯨ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯇꯥꯊꯣꯠ ꯅꯨꯄꯥꯗꯨ ꯁꯥꯎꯔꯦ ꯍꯥꯏꯕꯗꯨꯃ ꯈꯪꯂꯕꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯏꯃꯥ ꯍꯣꯏꯅ ꯇꯞꯅ ꯍꯜꯂꯣꯅ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯇꯥ ꯊꯣꯏꯕꯗꯤ ꯅꯣꯡꯃꯇ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯁꯤꯗ꯫ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯌꯥꯕ? ꯍꯥ? ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯈꯩ ꯇꯧꯒꯅꯤ, ꯑꯩꯕꯨ ꯄꯥꯟꯅꯧ ꯍꯥꯏꯕ ꯅꯠꯇꯦ, ꯈꯪꯂꯕ꯭ꯔꯥ? ꯅꯪ ꯑꯩꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩ ꯀꯔꯥꯏꯗ ꯆꯠꯂꯒ ꯆꯥꯎ ꯍꯥꯏꯕꯅꯣ? ꯇꯥꯊꯣꯠ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯁꯥꯎꯔꯦ ꯑꯃꯗꯤ ꯇꯁꯦꯡꯅ ꯃꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨꯃ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯏꯕ ꯑꯃꯗꯤ ꯇꯥꯊꯣꯠ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗ꯭ꯔꯤꯕ ꯇꯥꯊꯣꯠ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗꯨ ꯐꯥꯎꯕꯗ ꯀꯤꯅ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯊꯣꯡꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯌꯥ ꯍꯩꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯛꯁꯦ ꯆꯥꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯃꯇꯥꯡ ꯆꯥꯗꯅ ꯅꯨꯄꯥ ꯊꯣꯛꯄꯅꯦ꯫ ꯏꯟꯁꯥꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯤꯕꯣ? ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ, ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯅꯨꯔꯩ ꯑꯗꯨ ꯃꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯉꯁꯥꯏ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯕꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯔꯩ ꯂꯥꯛꯄꯗ ꯇꯥꯊꯣꯠ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ꯫ ꯅꯨꯔꯩ ꯃꯗꯣꯝꯆꯥꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯇꯞꯅ, ꯏꯆꯦ ꯏꯟꯗꯣꯝꯆꯥ, ꯉꯁꯥꯏ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨꯗ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯔꯝꯗꯦ, ꯑꯗꯨꯅꯅꯤ꯫ ꯂꯩꯇꯦ ꯂꯩꯇꯦ, ꯑꯩꯁꯨ ꯏꯄꯥꯝꯗꯒꯤ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ꯫ ꯅꯣꯏ ꯈꯥꯇꯣꯟ ꯃꯥꯒꯤ ꯊꯕꯛ ꯆꯠꯂꯝꯅꯤꯌꯦ, ꯌꯨꯝꯁꯦ ꯁꯣ ꯂꯣꯜꯂꯝꯒꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯇꯁꯦꯡꯅ ꯉꯛꯂꯤ ꯅꯨꯔꯩ ꯑꯗꯨ꯫ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯗꯨꯅ ꯇꯞꯅ, ꯀꯩꯅꯣ ꯏꯟꯗꯣꯝꯆꯥ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯅꯣꯏꯒꯤ ꯌꯨꯝꯁꯦ ꯊꯣꯡ ꯂꯣꯟꯗꯤꯌꯦ, ꯃꯤ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯏꯃꯨꯡꯁꯦ ꯃꯩꯉꯥꯟ ꯃꯆꯦꯠ ꯑꯃ ꯐꯪꯗꯦ, ꯑꯗꯨꯕꯨ ꯃꯤ ꯑꯃ ꯑꯅꯤ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯗꯤ ꯇꯥꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯑꯩꯅ ꯀꯧꯕꯗꯣ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯑꯩ ꯀꯤꯗꯨꯅ ꯍꯜꯂꯤꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ, ꯑꯁꯦꯡꯕꯔꯣ? ꯑꯩ ꯂꯩꯇ꯭ꯔꯒꯗꯤ ꯅꯣꯏ ꯈꯥꯇꯣꯟ ꯂꯩꯔꯝꯒꯅꯤ, ꯀꯗꯥꯏꯗꯒꯤ ꯃꯤ ꯑꯅꯤꯅꯣ? ꯅꯨꯔꯩ ꯀꯔꯤꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯏꯅ ꯃꯈꯥ ꯇꯥꯔꯨꯕꯗꯨꯃꯗꯤ ꯇꯧꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯨ ꯄꯤꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯇꯥꯊꯣꯠ ꯑꯗꯨ ꯅꯨꯔꯩ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯗ ꯉꯛꯆꯥꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯇꯟꯕꯒ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗꯨ ꯀꯧꯗꯨꯅ ꯆꯥꯛ ꯑꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯊꯣꯏꯕ ꯉꯁꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄꯁꯤꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯊꯋꯥꯏ ꯇꯥꯅ ꯆꯥꯛ ꯆꯥꯕꯁꯤ꯫ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫
ꯅꯣꯡꯃꯇ ꯃꯥꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯃꯆꯦꯠ ꯑꯃꯠꯇ ꯇꯧꯗꯦ꯫ ꯑꯁꯤꯗ ꯅꯠꯇꯅ ꯆꯥꯛ ꯏꯁꯤꯡ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯗꯦ꯫ ꯑꯁꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯁꯤꯒꯤ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯆꯠꯂꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯃꯍꯥꯛꯅ꯫ ꯑꯗꯨꯒ ꯁꯦꯜ ꯑꯗꯨꯅ ꯄꯨꯝꯅꯃꯛꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯣꯏꯕ ꯅꯨꯔꯩ ꯑꯗꯨ ꯂꯥꯛꯄꯗꯨ ꯈꯪꯍꯧꯕꯅ ꯇꯞꯅ, "ꯀꯅꯥꯅꯣ ꯂꯥꯛꯂꯝꯂꯤꯕꯗꯨꯅ ꯇꯥꯊꯣꯏ?" "ꯀꯅꯥ ꯅꯠꯇꯤꯌꯦ ꯅꯨꯄꯥ, ꯑꯩꯈꯣꯏ ꯌꯥꯏꯔꯦꯜꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯅ ꯊꯣꯡꯕ ꯃꯊꯦꯜꯅꯤ ꯅꯪꯅ ꯆꯥꯔꯤꯗꯣ, ꯀꯝꯗꯧꯒꯦ? ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ, ꯃꯆꯨ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯤ ꯉꯥ ꯊꯣꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯅꯤꯅꯦ ꯑꯩꯗꯤ, ꯁꯣꯏꯔꯦꯗꯅ ꯁꯤꯗꯤ." ꯇꯥꯊꯣꯠ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯃꯤ, "ꯍꯣ ꯃꯇꯝꯁꯤ ꯊꯦꯡꯉꯦ ꯑꯗꯨꯒꯤꯅꯤ, ꯅꯣꯡꯃ ꯑꯩꯅ ꯊꯣꯡꯕꯁꯨ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ꯫ ꯀꯩꯁꯨ ꯋꯥꯒꯅꯣ ꯅꯨꯄꯥ, ꯅꯪ ꯑꯩꯅ ꯍꯤꯡꯃꯤꯟꯅꯗꯣꯏꯁꯦ ꯋꯥꯠꯂꯤ꯫ ꯑꯗꯣ ꯅꯨꯄꯥ, ꯑꯩꯈꯣꯏꯁꯨ ꯏꯆꯥꯒꯗꯣ ꯃꯤꯠꯇ ꯎꯔꯁꯤꯕ? ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯅꯅꯕ ꯂꯩꯇꯕ ꯇꯥꯔꯦ." ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯨꯗ꯭ꯔꯦ ꯇꯁꯦꯡꯅ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯏꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯇꯥꯊꯣꯠ ꯑꯗꯨꯁꯨ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯍꯥꯟꯅꯒꯨꯝ ꯍꯥꯟꯅ ꯌꯥꯏꯔꯦꯜ ꯑꯗꯨ ꯊꯕꯛ ꯆꯠꯈꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡ ꯃꯥꯅ ꯂꯣꯏꯅ ꯇꯧꯏ꯫ ꯑꯌꯨꯛ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯃꯥꯗꯨ ꯂꯥꯛꯏ꯫ ꯅꯨꯔꯩ ꯃꯃꯥ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯅꯨꯔꯩ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯌꯦꯡꯅ, "ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯇꯦ, ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯀꯅꯤꯕ꯫ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ ꯏꯃꯥꯕꯣ? ꯅꯌꯥ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯤ." ꯃꯦꯝꯆꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ, "ꯍꯣ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯆꯠꯀꯅꯤ ꯈꯪꯗꯦ, ꯁꯨꯝ ꯐꯝꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯅꯤꯡꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯆꯥꯛꯀ ꯆꯥꯔꯛꯇ꯭ꯔꯤ." ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯃꯃꯥ ꯑꯗꯨꯕꯨ ꯐꯤ ꯍꯣꯡꯍꯜꯂꯤ꯫ ꯐꯤ ꯑꯗꯨ ꯍꯣꯡꯕ ꯂꯣꯏꯔꯕꯗ ꯆꯥꯛꯁꯪꯂꯣꯝꯗ ꯄꯨꯟꯅ ꯂꯥꯛꯏ꯫ ꯅꯨꯔꯩ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯅꯧꯅ ꯑꯃꯨꯛ ꯊꯣꯡꯅꯕ ꯇꯧꯏ꯫ ꯃꯃꯥ ꯑꯗꯨꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯇꯟꯖꯥ ꯆꯥꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯇꯥꯊꯣꯠ ꯐꯥꯎꯔꯛꯏ꯫ "ꯍꯩꯃ, ꯌꯥꯝ ꯊꯥꯖꯗꯕ ꯃꯤ ꯑꯃ ꯂꯥꯛꯏꯗ." ꯏꯀꯣꯏ ꯀꯣꯏꯗꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯊꯣꯠ ꯑꯗꯨꯅ ꯃꯦꯝꯆꯥꯗꯨꯁꯨ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯅ ꯈꯨꯝꯃꯤ, "ꯂꯥꯛꯑꯝꯃꯤꯅꯦ, ꯏꯆꯥ ꯅꯤꯉꯣꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯕꯒ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ꯫ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯅꯪꯕꯣ?" "ꯆꯥꯔꯦ." "ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯅꯨꯔꯩꯌꯥ, ꯆꯥꯛ ꯅꯧꯅ ꯑꯃꯨꯛ ꯊꯣꯡꯒꯦ ꯇꯧꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯇꯧꯔꯤꯅꯤ꯫ ꯏꯃꯥꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯌꯦ." "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯗ ꯈꯔ ꯈꯔ ꯍꯪꯉꯨꯅꯦ ꯅꯪꯕꯣ꯫ ꯃꯤꯅ ꯀꯩꯁꯨ ꯍꯦꯛ ꯇꯧꯕꯤꯗꯕ ꯃꯥꯟꯈꯤꯅꯤ ꯍꯥꯏꯕ. ꯇꯧꯒꯅꯨ ꯇꯧꯒꯅꯨ, ꯆꯠꯂꯣ. ꯑꯩꯈꯣꯏꯗ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯂꯩꯍꯧꯕꯅꯤ, ꯃꯈꯣꯏꯗ ꯍꯥꯏꯌꯨ. ꯑꯗꯨꯒ ꯅꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯣ ꯅꯪꯅ ꯈꯔ ꯄꯨꯔꯛꯎ." ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯅꯨꯔꯩ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯥꯊꯣꯠ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯍꯧꯔꯤ꯫ ꯏꯆꯤꯛ ꯆꯤꯛꯏ ꯉꯥꯏꯍꯥꯛ ꯆꯤꯟ ꯑꯗꯨ ꯂꯦꯞꯄꯗ꯫ ꯇꯥꯊꯣꯠ ꯑꯗꯨꯕꯨ ꯌꯦꯡꯅ ꯃꯦꯝꯆꯥ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯛꯏ, "ꯇꯥꯊꯣꯠ, ꯌꯨꯝ ꯀꯩ ꯄꯥꯟꯕ ꯐꯅ ꯀꯨꯏꯔꯦ. ꯅꯆꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏꯕꯨ? ꯆꯍꯤ ꯌꯥꯝꯁꯤꯟꯈ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯔꯛꯄ ꯇꯥꯔꯦ. ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯗꯅ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯨ?" ꯇꯨꯃꯤꯟꯅ ꯂꯩ ꯇꯥꯊꯣꯠ, ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯍꯥꯏꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥꯎꯔꯨꯕ ꯑꯃ ꯇꯧꯗꯦ꯫ ꯃꯦꯝꯆꯥ ꯇꯞꯅ ꯃꯈꯥ ꯇꯥꯏ, "ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯁꯤ ꯏꯆꯥꯒꯤꯅꯤ, ꯏꯆꯥꯒꯤ ꯑꯁꯥꯗꯅꯤ. ꯍꯌꯦꯡ ꯁꯤꯔꯕꯁꯨ ꯑꯩ ꯑꯃ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯁꯥꯈꯤ ꯑꯣꯏꯍꯧꯗꯣꯏꯅꯤ, ꯈꯪꯗꯣꯔꯤꯕ. ꯃꯥꯒꯤ ꯑꯁꯥꯗꯅꯤ ꯑꯩꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯍꯤꯡꯂꯛꯂꯤꯕꯁꯤ, ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯤꯡꯍꯧꯗꯧꯔꯤꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯀꯨꯝꯍꯩ ꯌꯥꯎꯗꯣꯏꯁꯤ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯅꯅꯤ. ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯁꯤꯕꯕꯨ ꯑꯀꯤꯕ ꯂꯩꯇ꯭ꯔꯤꯕꯁꯤ ꯃꯁꯤꯒꯤꯅꯤ. ꯑꯗꯨꯅ ꯅꯪꯁꯨ ꯚꯥꯞ ꯇꯥꯍꯟꯅꯤꯡꯕ." ꯍꯣꯏ ꯈꯪꯉꯦ ꯍꯥꯏꯕꯒꯨꯝ ꯇꯥꯊꯣꯠ ꯑꯗꯨ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯇꯥꯊꯣꯠ ꯑꯗꯨ ꯇꯞꯅ ꯈꯨꯝꯃꯤ, "ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ. ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯁꯦ ꯀꯌꯥ ꯇꯥꯗꯦ. ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ, ꯑꯩ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯃꯨꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯋꯥ ꯑꯃ ꯍꯥꯏꯔꯒ ꯁꯦꯜ ꯈꯔ ꯄꯤꯔꯛꯏ. ꯑꯩꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ ꯑꯩꯕꯨ. ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯕꯨ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ꯭ꯔꯅꯦ ꯇꯥꯊꯣꯠ? ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯆꯥꯗꯣ ꯁꯦꯜ ꯄꯤꯔꯒ ꯏꯁꯣꯔꯅ ꯄꯤꯔꯛꯑꯣꯏꯅꯦ. ꯁꯦꯜꯅ ꯌꯥꯗꯕ ꯀꯌꯥ ꯑꯃ. ꯃꯗꯣ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗꯦ? ꯅꯨꯄꯥꯅ ꯁꯦල් ꯊꯣꯛꯏ ꯍꯥꯏꯗꯅ ꯃꯥꯕꯨ ꯀꯣꯏꯊꯥ ꯊꯥꯔꯕꯗꯤ ꯃꯥ ꯀꯩꯗꯧꯔꯝꯒꯅꯤ, ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯂꯝꯒꯅꯤ, ꯃꯗꯨ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗꯦ? ꯃꯨꯟꯅ ꯁꯦꯟꯅꯧ. ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ, ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ." ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯥꯊꯣꯠ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯅꯨꯔꯩ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯆꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯑꯗꯨꯕꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯇꯁꯦꯡꯅ ꯇꯥꯊꯣꯠ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ ꯃꯁꯥ ꯑꯗꯨꯗ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯈꯪꯍꯧꯗꯦ꯫ ꯇꯥꯊꯣꯠ ꯑꯗꯨ ꯃꯥꯡꯒꯣꯜ ꯃꯁꯤꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩ꯫ ꯃꯇꯥꯡ ꯑꯗꯨꯗꯅꯤ
ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯅ ꯌꯥꯝ ꯐꯤꯡꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯂꯥꯛꯄꯗꯨ ꯇꯥꯊꯣꯠ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯤꯡꯅ ꯍꯧꯒꯠꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯤ ꯍꯤꯌꯥꯏꯔꯦꯜ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯂꯤꯕꯗꯨꯕꯨ ꯍꯥ ꯄꯥꯎ ꯑꯗꯨ ꯁꯠ ꯍꯦꯛꯇ ꯇꯝꯐꯝ ꯈꯪꯗꯦ ꯃꯔꯝꯗꯤ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯅꯠꯇꯦ ꯆꯤꯟ ꯑꯗꯨꯗꯒꯤ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯇꯥꯊꯣꯠ ꯑꯗꯨ ꯄꯥꯈꯠꯂꯤ ꯎꯠꯂꯛꯂꯤꯕ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯏ ꯏꯗꯣꯝꯆꯥ ꯈꯥꯇꯣꯟꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅ ꯐꯥꯗꯨꯅ ꯂꯩꯍꯧꯔꯤ ꯋꯥ ꯑꯗꯨꯗ ꯇꯥꯊꯣꯠ ꯑꯗꯨ ꯇꯁꯦꯡꯅ ꯄꯥꯈꯠꯂꯤ ꯑꯗꯨꯅ ꯇꯍꯥꯅ ꯀꯩꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯈꯥꯇꯣꯟ ꯑꯗꯨꯕꯨ ꯐꯥꯔꯤꯕ ꯍꯥꯏꯌꯨ ꯍꯤꯌꯥꯏꯔꯦꯜ ꯀꯔꯤꯒꯤꯅꯣ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯕꯨ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗු ꯇꯥꯔꯕꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯤ ꯃꯤꯃꯥꯡ ꯊꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯁꯦꯟꯅꯍꯧꯗꯕꯒꯤꯅꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯅꯤꯡꯉꯝꯖꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯇꯥꯊꯣꯠꯀꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯕꯨ ꯎꯔꯒ ꯀꯩꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯈꯜꯂꯨꯅꯨ ꯏꯗꯣꯝꯆꯥ ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯠꯇꯨꯅ ꯈꯥꯇꯣꯟ ꯑꯗꯨ ꯂꯧꯔꯨꯁꯤ ꯏꯗꯣꯝꯆꯥ ꯂꯥꯛꯇ꯭ꯔꯕꯗꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯄꯨꯕꯤꯔꯛꯀꯦ ꯇꯧꯕꯅꯤ ꯇꯥꯊꯣꯠ ꯇꯞꯅ ꯐꯔꯦ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯃꯤꯃꯥꯡ ꯑꯗꯨꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯅꯤ ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯂꯤ ꯊꯣꯏꯕꯁꯤꯕꯨ ꯐꯥꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦ ꯅꯨꯄꯤ ꯑꯉꯥꯡ ꯈꯔꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯕꯒꯤꯅꯤ ꯊꯣꯏꯕꯗꯨꯒꯤ ꯅꯨꯄꯤ ꯂꯥꯛꯂꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯐꯖꯅ ꯍꯥꯏꯔꯛꯏ ꯇꯥꯊꯣꯠ ꯁꯦꯜ ꯄꯥꯏꯕꯗꯨꯅ ꯅꯋꯥ ꯅꯄꯨꯔꯣꯏꯕ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟꯅꯗ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯅꯪ ꯑꯃ ꯂꯩꯅ ꯂꯩꯅ ꯌꯨꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯍꯥ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯅꯪꯅ ꯈꯔ ꯁꯦꯟꯅꯧ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯇꯧꯔꯤꯕꯅꯤ ꯁꯦꯜꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯩꯕ ꯌꯥꯗꯕꯅꯤꯀꯣ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯉꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯥꯊꯣꯠ ꯑꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯗꯅ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯗꯨꯗ ꯂꯥꯜꯂꯤ ꯃꯇꯨꯡ ꯇꯧꯍꯜꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯗꯨꯕꯨ ꯌꯨꯝꯂꯣꯝꯗ ꯃꯍꯥꯛꯅ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯇꯥꯊꯣꯠ ꯃꯄꯤꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯀꯞꯅ ꯀꯞꯅ ꯇꯥꯊꯣꯠ ꯑꯗꯨ ꯍꯥꯏꯔꯛꯏ ꯉꯁꯤ ꯐꯥꯎꯕ ꯅꯪ ꯑꯩ ꯄꯨꯟꯅ ꯍꯤꯡꯂꯛꯄꯗ ꯑꯩꯅ ꯅꯪꯅ ꯌꯥꯗꯕ ꯀꯔꯝꯕ ꯊꯕꯛ ꯇꯧꯕ ꯌꯥꯎꯏ ꯍꯥꯏꯌꯨ ꯅꯨꯄꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯕꯨ ꯅꯪꯅ ꯑꯩꯕꯨ ꯁꯦꯜꯅ ꯀꯨꯞꯇꯨꯅ ꯑꯁꯨꯝꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯨꯅ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨꯕꯨ ꯁꯦꯜꯅ ꯄꯤꯖꯟ ꯈꯟꯕꯒꯨꯝ ꯈꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯏꯄꯥꯝꯗ ꯍꯟꯈꯤꯒꯦ ꯇꯥꯊꯣꯠ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯅꯪ ꯁꯥꯎꯔꯅꯨ ꯅꯪ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯅꯪ ꯍꯥꯏꯒꯅꯨ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯏꯇꯣꯝꯇ ꯌꯨꯝ ꯑꯁꯤꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯨꯄꯥ ꯊꯥꯖꯕ ꯃꯥꯡꯅꯕ ꯊꯕꯛ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨꯀꯣ ꯑꯩ ꯃꯤꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯗ꯭ꯔꯤꯕꯅꯣ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯇꯥꯊꯣꯠ ꯑꯃꯗꯤ ꯊꯣꯏꯕꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤ ꯈꯨꯗꯤ ꯑꯃꯨꯛ ꯊꯦꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯇꯧꯔꯝꯃꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯜ ꯑꯗꯨ ꯇꯥꯊꯣꯠ ꯑꯗꯨꯅ ꯉꯥꯛꯂꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯕ ꯌꯥꯝꯅ ꯂꯦꯝꯕꯗꯨ ꯊꯣꯏꯕꯗꯨꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯇꯥꯊꯣꯠ ꯑꯗꯨꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯩꯕꯤ ꯑꯃ ꯑꯣꯏ ꯊꯣꯏꯕꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯃ ꯑꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯃꯗꯤ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯅꯨꯔꯩ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯋꯥꯈꯜ ꯇꯥꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤꯔꯝꯃꯤ